express emotion haina psychosocial research construct amakak leye express emotion se koi anaba loina leba mental health condition ama leba miyoi singsigi family members singsina mangonda kamai toba attitude ke habidi matungina patient sigi anaba gi tungi future se hana khangdok ngame habidi kyam phagalakani relapse tarakani tarawi habije predict toba ngame researchers sing adu clinicians singsina yam interest leye sigi topic sitako patient se family members yaur kanda intervention piba habidi analayang se yung manung miyoi sing punna piragadi express emotion ni chance handa han mangamba aduga patient sigi symptoms se relapse or prevent the ngamba di mai pa ko am leikre ko recovering with mindfulness program sina mental health condition amaga loina leba miyoi dugi yung manung gi miyoi sing ju support piri akoi program se saruk ya biu songi family members sing duda care pibuda makoi anaba dugi future do hena phan gi haitara gadi akoi family members sing su involve to da kar le